Manipur News.channel maikaidagi mayamgi mafamda maroi pausing pijari. Ngarang ahing sakmai lanthokduna kangpopi tamna changsanaba honaruba miyoi ani police ki kanguna thengnaduna imung manunggi miyoi singja kusinakre. Maitei singi asi lamdamni haina longnariba kangpopi district phaugduna Senapati tamna satlamba miyoi ani police ki kanguna mayang khangdagi kalaba matung asoi angam yaudana imung manunggi miyoi singja kusinakre hairi. Pau sinahai police na kalaba miyoi ani adu alto car registration number MN01G6592 da lakibani makoi ani ngarang numidang pung baro rom tarakpada matamda police ki kanguna mayang khangi area da thenabadagi phajuduna thamla matungda OC Senapati ki kanguna ngasi ayuk kangna tombi phawba thilaklaga Sengmai police ta kusina kibani tungda Sengmai police ki kanguna ngasi ayuk pung nipan makairom tawa matamda imung manunggi miyoi singda sinakre hairi kusinakre miyoi ani adu amana luang sambong Godan maning lekaidagi guru aribam Tikian Sharma Jaini punitoi apopa guru aribam Thomas Sharma kawi aduga atopa miyoi adugi mamingna luang sambam wang lekaidagi nongthombam Arun Singha apopa N Munindroni hairi ningsingba yabadi kumja solasingani kurumdagi me ahumdagi hogdana lamdam asil tholiba irang manungda Sengmai lansanduna Kangpopi district da sangsaluba maitai macha kya thiba khangdana amadi phar matungda hatkiba todosing thokiba laikhrabani madugi matungda police ki kanguna lambi paring asida maram chadana Sengmai lanthokduna Kangpopi district lansindanaba khangkiba loina akanba season thorangsu lokotana leiribani amoromda Ministry of Home Affairs ki maikaidagi Kuki Jo Singh National Highway number 2 Impal Dimapur paringda chathoksin tawbada makal amatagi atingba pidanaba khangkiba laikhrabani Ministry of Home Affairs ki khongdang adugi mayokta hokibani thokaba numitta Kuki Jo Council na mapung oina thodang loduna Kangpopi district headquarter da leiba LNC hotel da Kukijo CSO singi oiba high profile public meeting amasu pangthokna wa khana kiba laikhrabani makha ta paw amada lamdam sigi napi oibisingna mitok tamba toklas kunai asigi sakyang sel oibi napi oibisingna megi matok tamba toklasi ipa ipuna thambiramba ekoigi fajaraba nasing yokhat menaduna iramdam asi Kanbinasi haina Ireipak Inat Chanura Loisinglon Iselgi President Tongbram Ibem Jana Pungtokre Mafam asi ngasi Manipur Press Club ta pangtokpa Iselgi kunsuba mafo kumon thorongamai lena mahana makha tanhai lamdam asigi leiba napi obi Chanura singna mapalamdagi changsalakliba sapu migi matok tambana maram oiraga lamdam asigi phije chaksa nat ki saktamda laing laison khudimokta marai chatharapagi amadi ahoma kya lakpadagi kannanaba Wakalon manaba Chanura singna pusandra lub asi semkibani hairi man makata na hai mapangi matok tamduna iramdamgi Chanura singna pijet pigai set charuba aduna mapangi lamgi miyamna yanglakpa matamda nattaba miyeng amada yanglakpa amadi crime kya thorupagi paw ekoi kudimona tanari lebak amagi khunai amagi sakyeng misel oiribi napi obising asi mama amamam oirkadaba maramna isana semdok saduna migi matok tamba toklasi na haibasi ahoma nairabasu ekoigi ipa ipuna satang putang tambiramlaba amadi lejaramlaba ekoigi nat ki asengba masak amadi saktam mangandana thamdana yokhatminasi loinana ekoigi lejariba chana kanglon thaksi kasi naiba chaksa yusana singba asi chattuna iramdam Manipur asi kanminasi haina pungtorki Senapati district misal leinana narami teramote hojik pabo mijalgil hidak kaptokna leiri hokiba matam kharagi mamangdagi Senapati district Mijal leina santorakiba loina hokiba June amadi July thada mijal ni haina jingnaba case yankai mari laki masigi manungda taramathoi confirm tawraga taru amana negative oiba thena kiba loina miyoi tarani pangi result hojimaki oina pending leiri mijal nare khanglaba miyoi taramathoi gi manungda miyoi taradi ngasi pabo mijal gi hidak kaptoktana leiri haina IPR nathoba cherol amana hairi cherol sina hai leina asi santoraliba sigi matangda meeting kam awareness program ama Senapati District DRDA Conference Hall the Pangtokre Mihomodu the Health Department ICDS School Sing Civil Society Organization Sing Church amasung laing naiswangi lusingba kya susar uyaki loinana district asida leina asi santorakudagi ngakthoknaba amadi leina asina narba singbo singnaba leitana hida kakthoknabagi matangda khanaki hairi makha taba paw amada birengi audio tape ki case August 3 da chatharagani Manipur tholiba kangluki irang asiga mai leina nongthombam birena chief minister oiringai da pungtokiba wapungi tech record ki matangda chatharakpa case liba August 3 da hearing makha chatharagani Kuki Organization for Women Rights Trust na petitioner oiduna file torakpa writ petition case number 702/2024 August 3 da mathangi hearing chathanaba Supreme Court na matam lepibani case asigi respondents na Union of India amasung State of Manipur oiri Supreme Court ki list da hearing chathanaba case asigi
ꯀꯣꯔꯠ ꯂꯤꯁꯇ ꯌꯥꯎꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯡ ꯑꯗꯨ ꯏꯟꯁꯤꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯌꯥꯔꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯤꯐꯥꯏꯒꯤ ꯀꯦꯝꯞ ꯑꯣꯟꯊꯣꯛꯂꯦ, ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯒꯗꯤ ꯆꯪꯍꯟꯗ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜ ꯃꯌꯥꯝ ꯂꯩꯁꯤꯟꯈꯤꯕꯅ ꯁꯤꯐꯥꯏꯒꯤ ꯀꯦꯝꯞ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯗ꯭ꯔꯒꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯎꯆꯥꯊꯣꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯑꯂꯤꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯁꯦꯟꯠ ꯅꯠꯇꯕ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯃꯅ ꯆꯪꯕꯗ ꯄꯨꯡ 9ꯒꯤ ꯃꯃꯥꯡꯗ ꯑꯌꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯦ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯑꯌꯥꯕ ꯐꯪꯕ ꯈꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯇꯦꯟꯗꯔ, ꯀꯟꯇ꯭ꯔꯦꯛꯇꯔꯁ, ꯑꯦꯛꯁꯇꯔꯅꯦꯜ ꯁꯔꯚꯤꯁ ꯄꯔꯁꯣꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯃꯗꯤ ꯃꯤꯗꯤꯌꯥ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯏꯕ ꯆꯦ ꯄꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯇ ꯃꯁꯛ ꯐꯖꯕ, ꯂꯨ ꯅꯥꯟꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯗ ꯏꯔꯥꯡ ꯈꯔ ꯂꯩꯕ ꯃꯇꯝꯗ CRPFꯀꯤ ꯀꯝꯄꯦꯅꯤ 2-3 ꯊꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯨꯝꯅ ꯏꯁꯀꯣꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯝꯄꯦꯅꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯛꯇ ꯂꯩꯕ ꯐ꯭ꯂꯦꯠꯁꯤꯡꯗ ꯂꯩꯁꯟꯕꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯇ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯑꯌꯥꯕ ꯄꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯔꯤꯄꯦꯌꯔꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯌꯦꯠꯄ ꯀꯌꯥ ꯄꯤꯕꯗ ꯊꯕꯛ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯋꯥꯇꯔ ꯁ꯭ꯇꯣꯔꯦꯖ ꯑꯁꯤꯁꯨ ꯁꯤꯐꯥꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯄꯦꯁꯦꯟꯠꯁꯤꯡ ꯏꯁꯤꯡ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯥꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯁꯤꯟꯕꯁꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ UKNAꯅ ꯏꯃꯨꯡ ꯈꯨꯗꯤꯡꯗꯒꯤ ꯂꯨꯄꯥ 500 ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯃꯣꯔꯦꯗ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥꯍꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯔꯦꯗ ꯃꯩꯇꯩꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯖꯣꯏꯟꯠ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯈꯪꯈ꯭ꯔꯦ꯫ ꯖꯣꯏꯟꯠ CSO ꯃꯣꯔꯦꯅ ꯈꯨꯟꯖꯥꯁꯤꯡꯗ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯨꯝꯖꯥ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯕꯁꯨ ꯅꯦꯔꯦꯇꯤꯚ ꯋꯥꯔ ꯀꯟꯅ ꯆꯠꯊꯔꯤꯕꯅ ꯀꯨꯀꯤꯁꯤꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯃꯈꯣꯏꯅ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩꯁꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯤꯄꯣꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯁꯨꯡ CSOꯁꯤꯡꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ, ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯊꯣꯛꯂꯒ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯑꯣꯏꯔꯒꯅ ꯈꯨꯟꯒꯤ ꯊꯧꯄꯨꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯂꯨꯞꯀꯤ ꯊꯧꯄꯨꯁꯤꯡꯅ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯊꯧꯄꯨꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯌꯨ ꯊꯛꯆꯜꯂꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞꯇ ꯀꯪꯌꯦꯠ ꯌꯦꯠꯄ ꯌꯥꯔꯣꯏ, ꯏꯔꯥꯡ ꯁꯥꯒꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯥꯅ ꯇꯧꯒꯗꯕ, ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯁꯤ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯠꯁꯤꯡꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯀꯧꯕꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯅꯨꯡꯁꯤꯗꯕ, ꯐꯨꯔꯨꯞ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯌꯨꯅꯤꯠꯅ ꯀꯣꯟꯕ ꯂꯩꯀꯥꯏꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯂꯥꯛꯄꯗ ꯍꯥꯞꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯊꯧꯄꯨ ꯈꯪꯗꯕ ꯈꯨꯟ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯎꯔꯕꯗꯤ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥ ꯑꯃꯠꯇꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯅꯧꯅ ꯍꯥꯡꯗꯣꯛꯂꯒ ꯍꯤꯜ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯜꯅꯤ ꯍꯥꯏꯅ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯜꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨ ꯉꯥꯎꯁꯜꯂꯒ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄ ꯌꯥꯔꯣꯏ, ꯒꯥꯔꯤ ꯍꯟꯒꯠ ꯍꯟꯗꯥ ꯊꯧꯕ ꯌꯥꯔꯣꯏ, ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯒꯤ ꯃꯇꯨꯡꯗ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯨꯄꯥ 500 ꯈꯥꯏꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯥꯒꯁꯠ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯅ ꯄꯤꯕꯤꯅꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯂꯨꯄꯥ 500ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯂꯥꯟ ꯂꯩꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯐꯨꯔꯨꯞꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯊꯥꯡꯕ ꯌꯥꯅꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯈꯥꯏꯒꯠꯄ ꯉꯝꯗꯕ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯈꯨꯟꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯁꯨꯍꯟꯅꯅꯕ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯃꯇꯝꯒ ꯆꯨꯅꯅ ꯈꯨꯠꯁꯨꯃꯟ ꯂꯦꯞꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯅꯩꯍꯠꯄꯤꯕꯒ ꯃꯥꯟꯅꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯤꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯗ ꯈꯨꯠꯁꯨꯃꯟ ꯂꯨꯄꯥ 100 ꯌꯧꯅ ꯐꯪꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯦꯕꯔ ꯑꯦꯟꯗ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝꯒ ꯆꯨꯅꯕ ꯑꯅꯧꯕ ꯈꯨꯠꯁꯨꯃꯟ ꯂꯦꯞꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯂꯤꯕ ꯁꯤꯟꯃꯤꯁꯤꯡ ꯅꯩꯍꯠꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯆꯥ ꯃꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯃꯥꯡ ꯆꯍꯤꯗ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯂꯦꯞꯈ꯭ꯔꯦ꯫ ꯑꯅꯧꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯂꯨꯄꯥ 832 ꯐꯪꯍꯜꯂꯤ, ꯑꯗꯨꯒ ꯁꯦꯃꯤ ꯁ꯭ꯀꯤꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯈꯨꯠꯁꯨꯃꯟ ꯂꯨꯄꯥ 967 ꯑꯣꯏꯍꯜꯂꯤ꯫ ꯁ꯭ꯀꯤꯜ ꯂꯦꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ 953 ꯑꯃꯁꯨꯡ ꯍꯥꯏ ꯁ꯭ꯀꯤꯜ ꯂꯦꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨꯃꯟ ꯂꯨꯄꯥ 1,035 ꯂꯦꯞꯈꯤ꯫
ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯆꯤꯡꯕꯒꯤ ꯁꯦꯟꯇꯔꯁꯤꯡꯗ ꯑꯣꯐꯤꯁꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯦꯛ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯃꯒꯤ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯁꯤ ꯂꯨꯄꯥ 15,000ꯗꯒꯤꯅ 30,000 ꯐꯥꯎꯕ ꯐꯪꯂꯦ꯫ ꯀꯟꯇ꯭ꯔꯦꯛ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗꯨꯗ ꯁꯦꯟꯇꯔꯅ ꯂꯦꯞꯂꯛꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯅ ꯄꯨꯔꯤꯁꯜꯂꯒ ꯐꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯅꯧꯅ ꯂꯦꯞꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯅꯣꯡꯃꯒꯤ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯂꯨꯄꯥ 100 ꯑꯣꯏꯔꯤ꯫ ꯁꯦꯃꯤ ꯁ꯭ꯀꯤꯜ ꯂꯦꯕꯔꯒꯤꯅ ꯂꯨꯄꯥ 190, ꯁ꯭ꯀꯤꯜ ꯂꯦꯕꯔꯒꯤꯅ ꯂꯨꯄꯥ 130 ꯈꯛꯇꯃꯛ ꯄꯤꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯄꯤꯕꯒꯤ ꯄꯥꯟꯗꯝꯗ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯦꯞꯄ ꯈꯨꯠꯁꯨꯃꯟ ꯑꯁꯤꯗ ꯄꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯆꯠꯅꯍꯜꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯨ ꯅꯣꯝꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯁꯤꯡꯗ ꯃꯃꯣꯟ ꯑꯣꯟꯕ ꯉꯝꯒꯅꯤ꯫ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯑꯅꯧꯕ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯦꯞꯂꯛꯄ ꯊꯣꯛꯂꯒꯗꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯀꯠꯅ ꯄꯤꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯊꯕꯛꯇ ꯁꯣꯏꯗꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯕ ꯐꯥꯎꯕ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫